ILP Pass Lanna Piramba DC Office Tamenglong staff Yaona Meeoi home Jiribam District Police na Phagatpa ngamle hairi hiram asiga mari leinana Chief Minister Nongthombam Birena social media da thagalakpa post amana hai Jiribam District Police na chathakiba drive amada Rangir Khari dagi Samba Bu Ravidas apokpa leikhidraba Babulal Ravidas kauba Meeoi ama Tamenglong District DC na issue tawbani haiba sasinaba labor ILP card amaga konana ihan hana fakhe Samba Bu Ravidas na pairamliba sasinaba ILP pass adugi likhun thirakpada police na Bihar dagi Jitendra Kumar apokpa Subnarayan Dre kauba Meeoi ama Phagatpa ngamkhe Tongda Tamenglong District DC Office ke ILP section da thabak tawba Gaifulung Bosco Pamai kauba Meeoi amasung ngarang Phagatpa ngamkhibane hiram asiga mari leinana police na case ama register tawkhre amade makha tana thijin humjinbagi thabak chathari haina so Chief Minister Nongthombam Birengi post asina makha tana phungdorakle